와. 됐네. 난 모록 뒤로 하는 이유가 뭐에 모록 잡고자 딱 감자가 야, 와. 슬슬 예? 가로수 감사해. 그러면 뭐 싸워봐 네 뭐. 무슨 Phải tao ấy jelly hay bên này thôi. Sáng đi. 파이 또 왜 이러면 래 Aduh di. mấy cái lạc ta được không đồng ý đấy Có tao mà tao lên cái đấy. ai đây video cái gì ai đi hấp bây giờ đi hấp cái đồng này tận hấp cái thằng mấy lạc tiền của mấy lạc ta cái mấy đồng này đó xây bài cái thân này lên ra đi Pura ngon rồi samurai tao tôi nhận thân này. Xây đi mà cha tao có gì mà. Singapore sao mà mi xí vậy cái thằng nào đó. Rồi đấy. Số mấy tao tháo số đó. nông chỗ Ở đâu? 아코야 혼자 싸움만 하면 봐 프리키디 소리 하신 방에들 이제 드레스만 송는데 거의 형 anh liền lên đây rồi anh lấy cái khăn là cả nữa lấy bằng phẳng đầm nó còn ngay em này phải làm đi à mình máy nhà mình Cái gì anh này mà. anh chụp khăn là nhiều cái gì anh này sang ngầm đến màn để cái Số người sao đến màn để tôi hello anh đừng 세, 아니가 못 따나 봐. 거기 발리스기 땅도 남다 해오지. 발리스도 아직 또 오상돼요 봐. 빨리 스쿨 게 가서 빨리 나 상돼요 봐. 아직 따는 할로. 아이도 형. Đó. 아이도 형 몸다. Khôi xem đồ khôi cả cái remix đó. Em khôi cái video description link đã phong vậy. cái rồi giờ anh sponsor tới ni까. Mà khôi cái 나ang이는 안 도와. 아동아 신나 아이니 스폰서 도와. 나의 미나 진짜 khôi cái đó. 근데 탕거 붙어야 되는 거. 탕 하이라 게. khôi 가이 신시디 딱. à chắc 그러면 말씀 그냥 보려면 얘가 순가 깡는 거 오려고 맘 실래. 그러면 시대 거의 가지 요래요. 그러니까 그러면 그러면 거의 가가 3인 로 하고 시대 거의 그거 lại đó ma'am. Cả sau này tôi có ma'am kakaki magi xây ama còn tôi vậy. Cover to này xây mà đó kakaki. Đây xây 세밍다. 누자 맞아. 라이징 로. 얼마 전에 아니 비 세네 보고 타이는 이 세도 아니나. 기당 슬로우 더 선타 하다. 아도 ma'am. kakai도 비디오도 시 디스크립션에 링 다 게. 그거 더하게 보고 좀 아코이나 세니나 하이라게 데 콜랍 더하게 도가 아이 거기 디스크립션도 합들람게. 농주수이랑 다른 뭐지 강물한테. 아도 농주수이고 도가 디스크립션도 합함게 링도 도 콜랍도 더하게 도가 매암 녹스비들 장아 인선bio 까까도 바나나 리프도 거기도 까고 해도 미난 남만에 뭐 거지 농주수이 기땡인데 저기 실버 포일 드로이 떠오는 이 사람 타로레도가 트트 나오지 마시기도 많은 사타야지 또 오늘도 설봉근에도 통제봐 설마 저부터 뒤에 방다가 저 엄마들이 괜히 나라우리 짰더라도 괜히는 지금 뭐 마사마사서 떠나가 아이 칼라 볼라야 칼라 그냥 볼라지 누구지 너 양 그냥 강된다비다 하우절러세 하우절러세 진짜 거기 비디오에 한 바이 미비는 시비들은 라이크 서브스크라이브 또 그러면
ꯑꯗꯨ ꯕꯦꯜ ꯑꯥꯏꯀꯟꯁꯤ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯥꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯒꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯍꯣꯇꯦꯜꯁꯦ ꯉꯁꯤꯗꯤ ꯒ꯭ꯔꯦꯚꯤꯁꯤ ꯀꯩꯝ ꯌꯥꯎꯗꯦ ꯒ꯭ꯔꯦꯚꯤ ꯌꯥꯎꯗꯕ ꯀꯪꯅ ꯇꯧꯕꯤ ꯑꯩ ꯁꯦꯟ ꯆꯥꯕꯤ ꯌꯥꯝ ꯁꯤ ꯁꯣꯒꯤꯅꯤꯀꯣ ꯃꯥ ꯁꯣꯏꯕꯨꯝ ꯊꯣꯡꯕꯁꯦ ꯍꯥꯎ ꯂꯩꯔꯝꯃꯤꯅꯦ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛ ꯐꯦꯟꯁꯦ ꯑꯃꯨꯛ ꯁꯠꯇ꯭ꯔꯣ ꯕꯣꯕꯣꯛꯒꯤꯁꯦ ꯍꯥꯎꯋꯦ ꯍꯣꯏ ꯉꯁꯤꯗꯤ ꯆꯤꯝꯗꯪ ꯍꯥꯞꯄꯛꯀꯅꯤ ꯁꯤꯅ ꯑꯩꯒꯤ ꯆꯠꯀꯦ ꯀꯪꯅ ꯀꯩꯁꯤꯜꯂꯦ ꯍꯦ ꯋꯤꯡꯁ ꯂꯩꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯍꯥꯎꯋꯦ ꯈꯪꯉꯦ ꯉꯥꯃꯤꯗꯥꯏ ꯃꯈꯣꯟ ꯊꯣꯛꯑꯝꯗ꯭ꯔꯕ ꯖꯤꯝ ꯇꯧꯕꯩ ꯀꯟꯅ ꯂꯥꯡꯉꯤꯕ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯣ ꯑꯩꯈꯣꯏ ꯀꯥꯅꯤꯀꯣ 고 이거 짜는 거 같더라. 야, 야오야. 야, 이거 이거 난 뭐 뒤로 하는 이유가 뭐에 먹자 보자. 딱 감 짜게. 와는 없네. 누나 이게 그냥 아빠는 스틸 글라스도 이제 이 글라스 ꯇꯧꯗ꯭ꯔꯤꯁꯤ ꯃꯔꯝ ꯂꯩꯌꯦꯕ ꯌꯨ ꯃꯥꯟꯕ ꯑꯣꯏꯅꯤꯡꯗꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯥꯕ ꯌꯥꯎꯔꯦꯕ ꯋꯥꯔꯅꯤꯡ ꯂꯥꯛꯄ ꯀꯩꯅꯣꯗ ꯀꯣꯀꯣ ꯀꯣꯂꯥꯗ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡ ꯑꯃ ꯏꯕꯥꯡ ꯊꯣꯡꯉꯩꯗ ꯆꯥꯕꯗꯣ ꯅꯣꯏ ꯀꯥꯡꯉꯧꯗꯣ ꯉꯧꯕꯅꯤꯅ ꯀꯪꯉꯤ ꯁꯤꯅ ꯊꯣꯡꯕꯗꯧ ꯇꯧꯕꯅꯤꯅ ꯄꯦꯠꯂꯦ ꯆꯥꯎꯕ ꯃꯇꯨꯝꯁꯤꯗꯤ 세주 관차이 깜짝이야 왜 그냥 이건 할까? 응? 왜 그냥 May dahil ni ipik-pik yung pamisis. Pik pa kay. Tubig ba dati? Ay. Hey, kan sa sila oo to. Ato mamang bito sila sa tawid do. Panismi kami do ako na angata. Ayun lang naman niya. 빨리 땡기자. 이거 해야지. 그래서 왜 베케이션 노인 떨어지느라고. 베케이션 다 돌려 가지고 돌아가게. 그래서 통신도 갚았다. 네, 비시요. 아도 그때 보면 아니 마판 있으면 아니 돌려나. 잘 먹게. 왜 먹죠? 저거. 누가 안 먹어? 이제 안 먹고. 맛 고소하니. 지금 애가 잘 rum만 보더라. 납치수라 따이 때살래. 뭐할래? 그거대. 그거 알려줘.
약간. 조금 자오나. 응? 조금 자오. 자오.这个没什么。 Dạ qua.谢张anh nhỉ? 谢。 Dạ. Em mà xăm ra rồi. cái này mình sao ai vào này mua. Mà xăm ra thôi tôi dạy cả. Hồi thế skin cái xuống ngu cho hậu này. Trang khăng nghe mà. À tự chứ thu với skin cái xuống ngu của hậu rồi à. 굉장히 그 뭐죠? 이 시골에 빵이잖아, 또. Mấy rau bên ngoài đấy. Có lòng không mình? Tôi đi gà xe rồi. Tôi đi gà xe rồi. So guys, ako yung nalaman natin, may nalaman eh. Iba yung sanging doktor ka siya. Dialogue. May sabihin na talaga. Mani, ay sa ito ka. Doon, ito ka. 조금 작아요, 작아요. Món cái hơi măng tạo ra cái rồi sao rồi. Đây, đây. Làm. Lên đấy là tất. Lên một tiếng gì. 풀리. Nhưng mà yêu đâu vậy? 아시는 파이? Sao đủ đi dạo mà? Cái đây. 아주 아콘 사는 거 봐. 하. 아콘 내 까지 봐. 야. 몇인데? 공감사. 그래도 Một bánh như thế nào? Bên rồi. 그리고 mấy sao nhầm dulu sang ini sibuk 그전 살로 와 밤에 내 그림 참는 나 싸는 또 꼭 좀 봐야겠다 나만 이런 거 알아 Quyết định như thế nào? 그도 홈 Cái gì quyết định như thế nào? Thêm một phần này. 뭐 이거 뭐야? 그냥 먹자. Ai 그만 잘. món mà 아, 왜 시험을 보여줘? mẹ ăn tận tay rồi em nhiều thì xem mình mau liền. 너 진하고 내가 자기 엄마
ꯃꯆꯨ ꯀꯌꯥ ꯊꯥꯛꯇꯥꯏ ꯀꯪꯁꯤꯜꯂꯛꯄꯗꯣ ꯉꯧꯕ ꯇꯥꯗꯣ ꯑꯁ ꯑꯗꯨꯗꯤ ꯄꯨꯔꯥ ꯗ꯭ꯔꯤꯝꯅꯤ ꯗ꯭ꯔꯤꯝ ꯃꯥꯏ ꯆꯥꯕ ꯑꯩꯈꯣꯏ ꯍꯤꯡꯗꯅ ꯆꯠꯁꯜꯂꯨꯔꯦ 꼭 잡이 됐더라고요. 누구세요? ꯑꯩꯈꯣꯏ ꯇꯥꯃꯣꯏ ꯗꯦꯜꯂꯤ ꯍꯦꯕꯤꯅꯤ ꯃꯨꯛꯕꯥꯡꯗꯣ ꯊꯣꯛꯈꯤꯕ ꯍꯥꯏꯒ 자세가 이렇게 너무 떨어요. ꯆꯥꯛꯁꯤ ꯁꯨꯂꯤ ꯂꯦꯞꯇꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯍꯞꯇꯥ ꯑꯃꯈꯛꯇꯪ ꯅꯣꯏꯗꯦ ꯍꯥꯏꯕ ꯃꯤꯗꯣ ꯅꯣꯏꯒꯅꯤ ꯑꯗꯣ ꯀꯃꯤ ꯅꯣꯏꯗꯦ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯗꯕ ꯅꯠꯇꯦꯕ ꯃꯔꯝ ꯂꯩꯕꯩꯅꯦ. ꯃꯔꯝ ꯅꯠꯇꯦ ꯆꯥꯗꯕꯩꯅꯦꯕ ꯀꯔꯤ? ꯆꯥꯗꯕꯩꯅꯦ ꯃꯣꯏ ꯅꯣꯏꯗ꯭ꯔꯤ ꯆꯥꯔꯗꯤ ꯅꯣꯏꯒꯅꯤ ꯈꯪꯅ ꯆꯥꯔꯗꯤ ꯅꯣꯏꯅꯤ. ꯑꯗꯨ ꯖꯦꯅꯦꯇꯤꯛꯇꯤ ꯅꯣꯏꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯠꯇꯕꯁꯦ ꯍꯥꯏꯗꯤ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯗꯨꯁꯨ ꯆꯥꯕꯗ ꯈꯪꯗꯕꯩꯅꯦꯕ. ꯑꯗꯨꯒꯤ ꯆꯥꯕꯗ ꯀꯩ ꯆꯥꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯇꯧꯔ ꯇꯥꯔꯦ ꯇꯥꯃꯣꯏꯕꯥꯅꯤ ꯆꯥꯛ ꯆꯥꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯗ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯈꯇꯪ ꯆꯥꯒꯦ ꯑꯗꯨꯝ ꯆꯥꯔꯗꯤ ꯅꯣꯏꯅꯤꯡꯕꯠꯇꯦ ꯈꯨꯗꯤꯡꯗꯤ ꯎꯊꯣꯛꯑꯦ ꯇꯨꯃꯤꯟꯅ ꯅꯝꯃꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯣ ꯈꯪꯒꯅꯤ ꯇꯨꯃꯤꯟꯅ ꯑꯩ ꯋꯥꯔꯦ ꯉꯁꯥꯏꯗꯩ ꯐꯥꯏꯠ ꯇꯧꯕꯒꯤ ꯂꯝꯂꯦ ꯑꯗꯨꯗꯤ ꯃꯩꯒ ꯂꯥꯛꯇꯀꯥꯟꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯝ ꯂꯦꯡꯒꯦ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯒꯁꯦ ꯍꯥꯏꯗꯤ ꯍꯥꯞꯄ ꯌꯥꯔꯗꯤ ꯍꯥꯞꯄꯛꯀꯗꯧꯅꯦ ꯑꯩꯅ ꯇꯟꯗ ꯍꯥꯞꯄꯛꯇꯕ ꯃꯩ ꯂꯥꯛꯇꯦꯕꯀꯣ ꯃꯩ ꯂꯥꯛꯇꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯩ ꯄꯥꯏ ꯀꯟꯊꯠꯅ ꯂꯩꯔꯝꯖꯥꯠꯅꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯁꯃꯨꯔꯥꯏꯒꯤ ꯇꯥꯏꯞꯇ ꯌꯥꯟꯊꯠꯅꯩ ꯆꯩꯗꯤ ꯃꯆꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃ ꯁꯤꯡꯒꯥꯕ ꯑꯆꯧꯕ ꯃꯤ ꯁꯤꯕꯗꯒ ꯊꯥꯅꯕꯗꯣ ꯑꯗꯨꯗꯩ ꯁꯣꯝ ꯌꯥꯗꯕꯗ ꯊꯥꯛ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯄꯥꯄꯥ ꯌꯥꯟꯊꯠꯅꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯉꯝꯃꯔꯣꯏ ꯀꯥꯟꯗ ꯑꯩ ꯂꯣꯏ ꯑꯩꯈꯣꯏ ꯀꯩꯝ ꯆꯥꯕ ꯅꯠꯇꯦ ꯑꯩ ꯆꯥꯏ ꯉꯁꯤ ꯇꯥꯃꯣꯁꯦ ꯑꯩꯉꯣꯟꯗ ꯄꯅꯤꯁꯃꯦꯟ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯪꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯎ ꯃꯥꯟꯅꯔꯝꯃꯤꯅꯀꯣ ꯐꯨꯔꯤꯠꯀꯤꯗꯤ ꯁꯣꯔꯤ ꯍꯥꯏꯁꯤꯅꯤ ꯗ꯭ꯔꯦꯁ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯂꯩꯅꯤꯡꯉꯦ ꯂꯩꯗꯦ ꯑꯗꯣ ꯑꯩꯅ ꯂꯤꯠꯀꯦ ꯈꯜꯂꯀꯥꯟꯗ ꯂꯤꯠꯄ ꯐꯪꯗꯕꯗꯨꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯌꯥꯝꯕꯅꯤ ꯐꯩꯅꯥꯝꯗꯤ ꯌꯥꯝꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯕꯅꯤ ꯀꯦꯖꯤ ꯑꯅꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯝꯃꯦꯕ ꯀꯦꯖꯤ ꯑꯅꯤꯅꯦ ꯆꯥꯡꯗ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯀꯥꯏꯅ ꯁꯣꯏꯕ ꯌꯥꯎꯔ ꯆꯥꯉꯝꯗꯣꯏ ꯃꯥꯟꯗꯦ ꯑꯗꯣ ꯑꯗꯣ ꯁꯨꯝ ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡ ꯈꯛꯇꯪ ꯇꯧꯕꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯣ ꯊꯨꯅ ꯆꯥꯈꯤꯕ ꯅꯣꯏꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯅꯪꯗꯤ ꯃꯇꯣꯝ ꯑꯃꯇꯪ ꯆꯥ ꯇꯧꯕ ꯎꯝ ꯉꯁꯤꯅ ꯄꯨꯂꯞ ꯆꯥꯕ ꯑꯗꯩ ꯉꯁꯤ ꯋꯥꯔꯤ ꯆꯥꯕ ꯑꯗꯨꯝ ꯂꯣꯏꯁꯟꯈꯤꯕꯅꯦꯕ ꯑꯩ ꯅꯍꯥꯟꯉꯩ ꯇꯧꯔ ꯆꯥꯏꯁꯦ ꯃꯍꯤ ꯈꯤꯇꯪ ꯆꯥꯔ ꯇꯣꯛꯏꯅꯦ ꯑꯩꯗꯤ ꯃꯍꯤ ꯑꯩꯈꯣꯏ ꯃꯍꯤ ꯈꯤꯇꯪ ꯆꯥꯔ ꯇꯣꯛꯄꯁꯨ ꯌꯥꯎꯏ ꯃꯄꯪ ꯑꯃ ꯑꯅꯤ ꯆꯥꯔ ꯇꯣꯛꯏꯅꯦ ꯃꯣꯏꯅ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯣꯡꯒꯥꯏꯕ ꯃꯣꯏꯅ ꯐꯛꯊꯕ ꯍꯜꯂꯣ ꯑꯩꯅ ꯉꯥꯡꯕ ꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇ ꯍꯥꯏꯍꯧꯔꯁꯦ ꯄꯅꯤꯁꯃꯦꯟꯗꯣ ꯍꯧꯖꯤꯛ ꯇꯧꯕ ꯁꯪꯗ꯭ꯔꯦꯕꯀꯣ ꯃꯕꯥꯅꯤ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯆꯠꯄꯅꯤꯅ ꯁꯪꯗ꯭ꯔꯦꯕꯀꯣ ꯑꯩꯁꯤ ꯇꯥꯅꯕꯅꯦ ꯍꯜꯂꯣ ꯑꯗꯣ ꯄꯅꯤꯁꯃꯦꯟꯗꯣ ꯚꯦꯀꯦꯁꯟ ꯄꯤꯗꯣꯔꯦꯕ ꯚꯦꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯄꯤꯗꯣꯔꯦꯕ ꯑꯗꯣ ꯚꯦꯀꯦꯁꯟ ꯆꯞ ꯃꯥꯟꯅ ꯄꯤꯌꯦꯕꯀꯣ ꯗꯦꯠ 20 ꯗꯦꯠ 20 ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯏꯕꯤ ꯖꯒꯣꯏꯒꯤꯗꯨꯁꯨ ꯁꯥꯍꯧꯔꯁꯦ ꯑꯗꯒꯤꯗꯤ ꯕꯖꯥꯔꯒꯤꯗꯨꯁꯨ ꯆꯠꯍꯧꯔꯁꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯪꯉꯒꯗꯤ ꯆꯠꯊꯣꯔꯛꯑꯒꯦ ꯍꯥꯏꯗꯤ ꯆꯠꯄ ꯀꯥꯟꯗ ꯌꯥꯎꯔꯒꯗꯤ ꯆꯠꯊꯣꯔꯛꯑꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯚꯦꯀꯦꯁꯟ ꯑꯗꯨꯋꯥꯏꯗ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯃꯣꯏ ꯇꯥꯃꯣꯁꯦ ꯋꯥꯔꯤꯕꯅꯤ ꯃꯣꯏ ꯍꯔꯥꯎꯗꯣꯏꯅꯦ ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯅꯦꯕ ꯅꯨꯄꯤ ꯁꯥꯁꯦꯕꯨꯗꯤ ꯀꯩꯝ ꯈꯟꯗꯦꯕ ꯆꯠꯈꯤꯒꯦꯕ ꯖꯒꯣꯏ ꯁꯥꯕꯗꯨꯗꯤ ꯃꯊꯥ ꯁꯥꯏ ꯖꯒꯣꯏꯗꯤ ꯙꯤꯡꯒ ꯆꯣꯡꯗꯣꯏꯅꯦ ꯇꯥꯛꯈ꯭ꯔ ꯇꯧꯕꯗꯨ ꯀꯥꯏ ꯁꯥꯗꯣꯏꯅꯣꯕ ꯃꯣꯏꯔꯥꯡꯗ ꯉꯝꯃꯔꯣꯏ ꯃꯣꯏꯔꯥꯡꯒꯤ ꯑꯗꯞ ꯃꯣꯏꯔꯥꯡꯗ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯑꯥꯏ ꯂꯚ ꯂꯣꯛꯇꯥꯛꯇ
ꯑꯗꯥꯏ ꯖꯒꯥꯗ ꯎꯔꯨ ꯉꯠꯇꯗ ꯃꯌꯥꯝ ꯇꯧ ꯃꯤꯅ ꯇꯥꯏꯌꯦ ꯃꯆꯥ ꯄꯨꯔ ꯆꯪꯉꯛꯑꯗꯣꯏꯅꯤ ꯑꯩꯒꯤꯗꯣ ꯍꯥꯏꯔꯝꯃꯣ ꯑꯗꯣ ꯑꯩꯒꯤꯗꯣ ꯍꯥꯏꯔꯝꯃꯣꯝꯗ ꯁꯤ ꯆꯪꯉꯣꯅ ꯅꯥꯀꯟꯗ ꯌꯥꯔꯦ ꯍꯥ ꯑꯃꯁꯨ ꯇꯧꯔꯦ ꯑꯁ ꯇꯤꯁꯨ ꯄꯦꯄꯔ ꯆꯥꯒꯦ ꯅꯦꯠꯇ ꯅꯦꯠꯇ ꯂꯥꯒꯤ ꯆꯥꯔꯒ ꯀꯩꯅꯣꯁꯤꯗꯤ ꯑꯗꯣ ꯇꯤꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯈ꯭ꯔꯣ ꯀ꯭ꯂꯤꯅꯔꯅꯤ ꯀ꯭ꯂꯤꯅꯔ ꯉꯥꯛꯇꯪꯅꯦ ꯀ꯭ꯂꯤꯅꯔ ꯑꯣꯏꯍꯟꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯃꯗꯣ ꯑꯩꯈꯣꯏ ꯀꯥꯀꯥꯒꯤ ꯑꯩꯈꯣꯏ ꯀꯥꯒꯤ ꯏꯁꯩ ꯔꯤꯃꯤꯛꯁꯇꯣ ꯔꯤꯃꯤꯛꯁ ꯅꯠꯇꯦ ꯔꯤꯃꯦꯛꯁ ꯀꯚꯔ ꯔꯤꯃꯦꯛꯅꯤ ꯔꯤꯃꯤꯛꯁꯇꯤ ꯅꯠꯇꯦꯕ ꯔꯤꯃꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯕꯔ ꯑꯣꯏꯅ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯤꯁꯨ ꯀꯨꯏꯔꯔꯣꯏ ꯊꯣꯛꯂꯛꯑꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯍꯥꯏꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯜꯕꯝ ꯑꯗꯣ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯑꯩ ꯈꯤꯇꯪꯗꯤ ꯑꯗꯨꯗꯣ ꯍꯥꯟꯅ ꯏꯁꯩ ꯀꯩꯀꯩ ꯈꯔ ꯊꯥꯔꯛꯈꯤꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯕꯔ ꯈꯔ ꯁꯛꯍꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯗꯨꯅꯦ ꯀꯕꯔ ꯍꯥꯏꯗꯣꯏꯔꯥ ꯔꯤꯃꯦꯛ ꯍꯥꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯁ꯭ꯂꯣꯗ ꯊꯥꯗꯔ ꯁꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯏ ꯚꯤꯗꯤꯑꯣꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯗ ꯍꯥꯞꯄꯝꯒꯦꯕ ꯑꯗꯨꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯁꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯛꯊꯠꯂꯛꯑ ꯃꯃꯥꯡꯗ ꯍꯥꯞꯄꯣꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯅꯤꯀꯣ ꯑꯩꯈꯣꯏ ꯀꯥꯟꯗ ꯅꯍꯥꯟꯉꯩꯅ ꯀꯅꯥꯅ ꯇꯧꯕ ꯑꯗꯣ ꯉꯁꯤꯅ ꯑꯩꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯅꯍꯥꯟꯉꯩ ꯃꯤꯅ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯀꯥꯟꯗ ꯀꯩꯅꯣ ꯊꯥꯡꯒ ꯄꯨꯊꯣꯔꯛꯏꯗꯣ ꯅꯪ ꯊꯥꯡ ꯍꯥꯏꯔꯒꯦ ꯑꯩ ꯁꯨꯝ ꯄꯅꯤꯡꯉꯤ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯏꯁ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕ ꯃꯇꯥꯡꯗ ꯎꯔꯣꯛꯁꯦ ꯑꯅꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯣꯉꯥꯟ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯦ ꯈꯤꯇꯪ ꯗꯨꯀꯥꯟ ꯃꯤꯗꯤ ꯌꯥꯎ ꯆꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯃꯪꯁꯦ ꯁꯤꯃ ꯇꯣꯉꯥꯟꯅ ꯃꯣꯏꯗꯤ ꯊꯦꯡꯅꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯑꯩ ꯋꯥꯁꯦ ꯄꯥꯛ ꯉꯥꯡꯉꯦ ꯃꯊꯣꯡ ꯅꯥꯀꯟꯗ ꯍꯥ ꯇꯧꯁꯤꯜꯂꯦ ꯀꯤꯀꯤꯒꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯀꯣꯛ ꯊꯥꯒꯠꯆꯔꯤ ꯀꯨꯏꯔꯕꯅꯦ ꯑꯗꯨ ꯇꯥꯔꯛꯇ ꯍꯥꯏꯗꯕ ꯊꯥꯒꯠꯆꯔꯤ ꯇꯧꯗꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ